Sibe hengatlakpadagi Myanmar city gi tongan mafamsingda martial law chanahankre. Myanmar-da mamang thada military na namduna government paishinkibagi mayokta sangsinba khongjang namthabada security force singi makhutta protester sing sibagi masing hengatlakpaga loinana Myanmar gi government pairiba lanmi officer kangbuna leibak asigi khwaidagi chawba city gi tongan mafamsingda martial law laothokre. Hingsa ki thodok masing thiba independent group ama oiriba Assistance Association for Political Prisoners ki matungina nongmaijing numita yamdrabda mioi kunthani pan shiki amasung atai mayam ama shoki mi masing khwaidagi yamna siba numit singi manungda ama oiki sikhiba mioi sing adugi manungda Yangonda ani yauki Yangonda township animak haibadi Lying Thariar amasung thangnaba Sepai Thapu hariba singasi martial law gi makhada pulap thamkhre. Lying Thariar Haribasi, Nongajing Nimita Micham Kunitoi Sikhiba from Nihaina, Independent Democratic Voice of Burma Hari. Sayol Taruki among the government Pashin Kiba Matamdagi Lebaksida emergency Thamki, Lebakski civilian leader sing Lautoki Amasung Pazilaga Thamki. Adu state broadcaster MRTV da Nongajing Nimiki Atheng Bada Lautoki Badu, military government Pashin Krabamatungdagi, martial law Haiba Wahi Sinava Hanba Mali, Amasung Masigi Artana. Local police ki mahuta military na hena haktheng na control tawbagi waphamni. Kasin state ta Bago, Mandale, amasung awang thangba city Pakanta da mioi mari amasu sibagi pautai haina ad group amasung local media na hai. Yangonda social media da thagalakpa video da tupi amasung gas marks uppa mioi khara nongmai makhol marakta lambi da sian bu uki. Myanmar gi mafam kaya da fire extinguisher sing sinabasi hojik kaman oire. Tiar gas ki mai samhanaba amasung police na khongjang changkin bamioi sing tananaba natraga nongmai na kapada awaba ohenaba vapor screen thoganaba extinguisher sing sinari. Asengba nongmai maru amasung rubber bullet kapagi mi sokpagi report mayam amasulai. Lambi thingduna leiramba port sing security force sing na mai thabadagi mai khu pungmu mu na kaba uki. Thangjunumita lotun leiba Myanmar government ki civilian leader na February amada namduna government paishinkhiba military government muthanaba hauba ihouda saugatkani haina wasaki. Myanmar gi lauthokraba lawmaker singna acting vice president hapkraba amasung lauthokraba leader Aung San Suu Kyi gi political party gi member Mahanjin Khaing Thanna military ku matungda ahanba oina thangjunumita miyamda wangangki. Masi leibak sigi khwaidigi mamba amasung numit thoktaba numitni haina mahakna shadow government ki website amasung social media da thagatpa video amada haiki sahi kya sumnam lainga ki makhal kya gi sumnam gi awaba khangduna laklabi silnaw pumbana ta sengna pamliba federal democracy ama semnaba revolution asi aikoina punna honabinabagi tanja amani haina mahakna haiki aikoina maram chadaba military amada kaidongwida changjaroi aikoigi amatta oiba pangal ga loinana aikoina aikoigi tungi lambi semgani haina mahakna makhata na haiki wangang baloibada mahakna military ruler singi mayokta lepagi khudam ama oiraba khutsa ahum salute tawki atop paw mana AstraZeneca na makhoigi vaccine kapada e phamjin bagi khudam phangde haina sengdokli AstraZeneca gi COVID-19 ngak thoknaba vaccine atu kapa matamda e phamjili haiduna Europe ta leiba kayana vaccine asi na lepkhraba matungda British Swedish pharmaceutical giant asina ngasi makhoigi vaccine kapa matamda e phamjin bagi chang hengalakpagi khudam amata phangde haina sengdokre tek tagai da bahai basi khwaidagi maruiba amani amasung company asina masagi vaccine asi khudong thiningai oidana ba makha ta na yengsili haina AstraZeneca na thadokhiba warol amada haiki European Union EU gi leibak singda amasung United Kingdom da mi million 17 gi mathakta vaccine kapthokhiba dugi safety data punamak akhoina section na review tawbada sahi group nupa nupi natraga khanaba leibak amatada DVT haibadi deep vein thrombosis pulmonary embolism natraga thrombocytopenia gi khudong thibe hengalakpagi khudam phangde haina AstraZeneca na haiki Hojik Paubuda EU amasung UK da vaccine kapthokhraba singi marakta DVT haibadi singli de e phamjin badagi oirakpa phibam asigi thodok taramanga amasung pulmonary embolism gi thodok kuni thoi report tawkhre asidi asuk yamba misingi marakta mahusa gi ona thokpa manaba thodok tagi hena taba masingni masi atei COVID-19 gi license piraba vaccine kapata thokpa aduga manai haina AstraZeneca na haiki EU amasung UK da mi million 17 rom aikoi gi vaccine kap thokre masigi manungda e phamjin bagi case lakleba masing asi vaccine kap taba population gi marakta case sa da kaya lakleba dudagi yamne hena taba masingni haina AstraZeneca gi chief medical officer N Taylor na thadokhiba warol amada haiki atop pawmana communist China gi matang da wa khana na ba US ki defense amasung state secretary Japan da thumkhre
Indo-Pacific lamdamda Communist China na satharakliba thausin kayada wakhal waba maramna Japanese leader singna hakthengna unaduna wakhananabagi damak ngasi United States ki Defense Secretary Lloyd Austin amasung State Department ki Secretary Anthony Blinken tokhai na Japan da thungkhre hairi US ki hanagi President Donald Trump na satharamba khara unkhatnaba matau adugi matungda ally oiriba Japan amasung US ki mari hena ningthina semjinabagi damak amasung Indo-Pacific lamdam asida America na pukning leptuna leiri haibadu amuk hanna khanganabagi damak leader ani asi lakhibani Tokyo da pangthokadaba mifam singda makhoi anina Japanese leader singa unaduna America ki oiba phirep kya khangangani hairi US ki top secretary anina Japan ki foreign minister Toshimitsu Motegi amasung defense minister Nobuo Kishiga unaduna 2+2 kauba diplomatic amasung security gi wari sanagani hairi United States na hojik ekhoi gi marup amasung partner singa mari hena chesilhanaba kanna honari masi amamamta OINA unaduna amasung maikei kya punba institution gi makhada sathabani US na ekhoi gi manaba pandam belu amasung daita singda amuk hanna pungning lepli haina Blinken amasung Austin na phongdokhiba wafam ama Washington Post na report tauki Indo-Pacific lamdam asi punamaki mafamda hangdoktuna leiba mafam ohennaba US amasung atai leibak singgi wakhalon manaba kya leiri adubu China na ki han khanganba tawduna makhoi gi maning tawnaba honari masina maram oiduna aikhoi gi ally singa thabak tawminaba si yamna maru oi haiba takli haina secretary anina haiki Xinjiang, Tibet, Hong Kong, aduga Taiwan da su miyoibagi hak khongaunaba asi aikhoina punna honaduna China bu maralai haina puthokpa yagani haina makhoina haiki Japan khongchat asida Blinken amasung Austin na COVID-19 laichat ainga sa olakpa North Korea gi nuclear threat amasung Myanmar da military coup tawbudagi oirakliba phibam kaya su tanagani hairi Tokyo da leiringai da makhoi anina business leader sing civil society member amasung atai kya ga su online meeting pangthokadori Japan gi matung da makhoi anina atopa yamna maru oiba ally South Korea da amuk thungani hairi Blinken gi khongchat ta China da thungbagi wafam yaude adubu tung loisilakpagi halakpada Alaska gi Anchorage da senior oiraba Chinese official singa unagani hairi Austin gi oina di South Korea gi matungda India da amuk satuna defense partnership ki matangda kupthana wa khanagani hairi